Manipur thokliba irang asina maram oiraga lanjennaduna leiriba voter lishing 19 rom lakliba 19 shuba Lok Sabha meekhal da vote Thadaba Yahanbinaba Tharakhiba Plea Supreme Court na Ayaba Pikhidre haina NDTV ki report amana hairi Supreme Court ki Chief Justice DY Chandrachud Justice JB Partiwala amadi Justice Manoj Mishra ki bench aman hai meekhal pangthokadaba matam khajiktamak ngaisil-laklaba matam asida court asina khut thingjiluba haibasi meekhal asi pangthoknaba honabada ayat apan piba oina thokani Tharakhiba Plea asigi matam ase thengman khibana hiram asiga mari lainana meekhal asida court na khut thingzinba yabagi matam adu henkre haiki Supreme Court ta Tharakhiba Plea ado Manipur dagi 9 lakh khamswan thang kauba mioi amana Tharakhibani hauzik lamdam asida thokliba irang asina maram oiraga lanjennaduna status sigi manung amasung mapalda leiriba mioi singbu vote Thadaba Yahanbinaba Election Commission of India da yathang tauthabinaba Plea aduna Supreme Court ta hangatkhibani petitioner ki maike de lab ki ba advocate aduna phongdorakpagi matungina hauzik irang asina maram oiraga internally displaced oiraba mioi lishing 19 rom leiri makoi khudingmak meekhal asida masagi right sizinaduna masana pamjaba mihut khanbada saru yaningbagi apamba leiri maram aduna akhanaba thorang ama paikhatuna makoibu meekhal asida vote thadaba yahanbiu haiki adumoinamak meekhal asi pangthokadaba matam khajiktamak ngaisilakpa asina maram oiraga Supreme Court na plea adu reject tawkhibani haina supa asina makatari